Kuki militant singna landarakpada mafurup amadi marepa kannaba kadang banda sonkiba lantamda laikidraba kulngakpa saikom Sanjit Kumar ge ahumlak suba ningsing kumon tharam pangthokle kurumjari meng tabidaba sing taramna oksari haji phawagi maruba paw sandongna pizari Kuki militant singna landarakpada mafurup amadi marepa kannaba kadang banda sonkiba lantamda laikidraba kulngakpa saikom Sanjit Kumar ge ahumlak suba ningsing kumon tharam pangthokle lesingani kun gomdagi me ahumdagi sin kuki narco terrorist singna Manipur thugainabge lalong makhada maite singi mathakta landarakhiba adugi makha tarakpa lanpham singda marepa kanjanaba majati ngakthok chananaba khul ngakpa kaya tholaktuna sin kuki narco terrorist singi lan mayok nakhiba lanpham singda khul ngakpa singna thawai phawba thaduna marepa mafurup kalakhiba athawba singi manungda ama oiriba lesingani kun gomdagi July tang 10 da kadang banda sonakhiba lanphamda thawai thakhiba uripok asom lekai dege saikom Sanjit Kumar na laikidabagi ahumlak suba ningsing kumon pangthokle Langol ge kuning sabi lokol de laiba athoba saikom Sanjit Kumar ge ningsing kubamda pangthoba ningsing kumon aduda NPP Manipur ge President Yimnam Joy Kumar RK Sanayai ma yauna miyoi kya na saruk yaduna laikidrabagi kubamda haikaleka tamkhe Miamda afaba thaknaba ising pithaknaba lisingani kungamathoige December thadage New Development Bank NDB ge santang makada lopa lak lising ama chama humfuga mari rom sangna augmentation of kumbi water supply scheme semga sagali bathabak sing disa committee na hakthengana yengsin khre suri bathabak sing adu khumang chauksin dana leram le haide karamba sahi gi karamba matamda mapung phana loisingada bano haina disa committee ge member Dr. KS Romesh na mailena basing ge puning sing silakle Manipur lenga ke Public Health Engineering Department ke Bisnupur PSE Division na Implementing Agency oiduna suri bathabak sing adu khumang yangsil lamdana leiramba amade thabak adu ge chap chana loisanbagi matam sing sign board siyaram dabada District Development Coordination and Monitoring Committee DISA ge member Dr. KS Romesh na PNW wafam sing phongdorakle Kunjasing Prajasing Sinamasi scheme Sikar Matum Logadagina Hangmuchi Adukimatic Amtuna Hangle and the Yaragadi Machi Botasu Teliba Botisu Aduga Mail Never Department Karamasahida High Skimji Water Supply Scheme Luchingadage Haibu Mayamda Habinaba Mayam Tapinaba Mail Never Department Putting Chinjari Tangai Padana Kumbi Hari Bazaga Kumbi Kendasita Tanaba Wishing Pangdabashi Sahi Machine Yamakle Tangai Padana Chojik Uriba Tabuk Karachi Umatum the Prajasingina Handaki Choid Nakoji Sing Tabuk Habigi Asari Yam Sauna Lady Matamida Tabuk Makatana Taudabu Udagi Aina Tawina Tangai Padana Taudabia the Bagito Amani Kalakanda I Anishuna High Wiskimashi Nixon Block 7 Mihut Kambu Aduna Kumbi Assembly Constituency ge manungda leidaba Charil Mangjilda JJM ge makhada paikaliba water supply scheme asina miyamda ising pinana ba pipeline tawriba asisu niyam sumna mathau taba mafam singda reducing socket na singba amata haplamdaba kaya asina yamna mawong maril tana thabak suramdre Disa committee ge member secretary su oiriba DC Bisnupur yawba mifam pangthoktuna khanaragani haike Kongsat aduna sandangkong awang lekai da paikaliba JJM ge makhada Bisnu Prakash company na NDB gi santang makhada paikaliba water supply scheme gi thabakna sada marifu mawdra loiraga hauji fawa pipeline tingdribagi phibam su yengsin khibaga loinana athubada mari leinabada khangalagani haike makhata na kumbi municipal council gi kumbi awang khunukda amrut 2.0 gi santang makhada lupa lak nipan romge sanphamna semgat khiba public pond gi phibam su Disa committee gi member Dr. Kanganbam Romesh na yengsin kibaga loinana leiramliba phibam aduga thadarakhiba sanpham aduga chanadaba ubada piendaba wafum kaya su phongdokhe Masage sahi humudra suraba amadi humudra helaba loinana hana chief minister health card paramba singh pradhan mantri Ayushman Jan Arogya Yojana scheme gi makhada piba health card saba loraba singh masa masada khusinabagi thoram ama marang film lekai da leba MLA office da pangthokre MLA office marang health department na sinduna pangthokeba thoram aduda miyoi maudra tareta saba loraba Ayushman Bharat PMJAY health card sing MLA Thongam Santi amadi thormapu sing khusinakhe MLA Thongam Santi na NDA government lakpodege ngasidi anoba scheme kaya puraktuna lamdam asida su scheme sing adugi kanaba kaya phangmangamle
Marang ASCG oina matamgi center amadi state lengakna paikaliba scheme singi kanaba launa hona minasi health card paiba yarba miyo singda MLA office ta mari lenaba department ke miyo sing kauduna kudong saba asi pinaba honakbani makata na su pikhigani masaga sai humudra suraba amadi helaba Marang ASCG miyo sing amadi Am-Istv card paramba sing PMJLY na da ongkhatpa yarba singna MLA office ta laktuna kudong saba si lomina si haiki Sini sagi health card pain basindo state government matam pigre adu dagi heladi madu satno yaro ena matam bang pigre badi adu dula madu maru boy kada prime minister gi health card onthok pi hona ba aya bagai onthok udala ba sini sagi health card pain basindo so lakpi daga madu gi khudong sa bado akoi gi MLA office boirang dagi lobby hauji pawgi maraktan aten break amal lominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breketungda makata ba pawda District Health Society Kaksing amasung District Surveillance Unit Kaksing na pun sinduna World Zoonosis Day 2025 ke tharam Kaksing District ke manungsan leba wabagai thambal singya community hall da pangthokre One Health One Future Preventing Zoonotic Outbreak Together have team da pangthok ke ba tharam aduda District Surveillance Officer Kaksing Dr. Kangenbam Professor na nungi eba waro phongtokhe tharam aduda saruk yakiba akhang ahi singna apikpa jiba singlegi hauraga sa nga na sikpadege sanduk leba laina singi maramda amadi Lena sing aduge lokot payaba section tharang singi maramda marik sambu wapum kya khanaki Center for Research on Environmental Development create amadi Northeast Women Entrepreneurs Association Manipur chapter na sinduna sahi asigi August 3 ki tara phawba chathagadori ba Ibudo Marging Expo 2025 asigi saruk amo oina runway show basan charai namkhang gi saruk yagadaba contestants sing khanbagi tharam ama Marging Polo Tourism Complex ta pangthokre tharam aduda lamdam asigi naha oriba nupi nupa contestant sama hermana saruk yakhe contestant khanbagi tharam aduda femina Miss India 2023 के second runners up Strela Thaunauzam Luang Susaruk Yake Ni NEWEA Manipur chapters के president Kangabam Vijaya Sanu na August 3 की तरह फावबा चथागदोरिबा Ibudo Marging Expo 2025 असे मरु ओइना Ministries of MSME के PMS scheme की मखादा पांगथोकपने Expo असि की मनुंगसना local artisan micro small amade medium enterprises amade IDP सिंगदा मखोइना Puthok sariba product amadi service showcase tauba business network amadi collaboration taunaba platform piba marketing facilities taubagine expo asigi manungsana indigenous food handloom amadi handicraft products basan sarai namkhange kunthang showcase taugani kuthang showcase taugani expo asida blind school amadi physically challenge mahero singge tongan the event yauna cultural program kaya amasu utkane expo asida pangthokodriba runway show basan sarai namkhange utkadoriba event aduda saruk yagadoriba contestant nipu tharam adudagi khangeni haike Business interaction program amadagani masaysa koina bankers sing department sing amasung entrepreneurs sing interaction torakanda lamdam sigi entrepreneurs sing se kamaina hena chakhatna ba toshige haibado adugi khana naina ba amasung marketing platform national level da amasung international level da ekoi gi entrepreneurs sing pothok sing se kamaina thanga dage aduga thabagi kodong jaba amasung masigi event se da lejari khilakpada maru eba paw amukahna Kuki militants sing na landar pada Manipuri amadi Marepak kanaba kadang banda sona kibalan phamda laikhidraba khulnga pa saikom Sanjit Kumar ge ahumlak subaning sing kuman tharam pangthokle Haji Fabagi de Am-Istv bin sunduk sabapau matang aswada tensin jari meyang tabiri pa mayam punam kasu amukahana kurun jari